Writer Union Manipur nasu 𝗪𝗪𝗚 𝗨𝗪𝗪𝗪 Youth Development Association ground 𝗬𝗢𝗨𝗧𝗧 𝗨𝗧 pangthoki thoram aduda Dr. 𝗪𝗪𝗓𝗧𝗧 Associate Professor DM University na President Writer Union 𝗪𝗓𝗡𝗪𝗡 𝗪𝗡𝗩𝗡𝗡 Social Worker SM Sheikh Writer Union Nazir Raza Writer Union 𝗨𝗡𝗥 Advisor UMPC Manipur Khairun 𝗬𝗢𝗨𝗪𝗪𝗢 𝗠𝗔𝗡 𝗬𝗢𝗩 ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤꯂꯥꯟ ꯑꯦꯛꯇꯤꯚꯤꯁꯠ ꯏꯃꯥ ꯁꯔꯥꯕꯤꯕꯤꯒꯤ ꯃꯣꯡꯐꯝꯗ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟ ꯑꯃꯁꯨꯡ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯗꯣꯛꯇꯔ ꯁꯌꯤꯗ ꯑꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ DM ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯪꯕ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯗꯕꯗꯒꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯏꯍꯥꯛ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯄꯪꯏꯗ ꯏꯕꯁꯨ ꯌꯥꯝꯅ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯅꯍꯥꯁꯤꯡꯅ ꯃꯁꯤꯒꯤ ꯃꯍꯨꯠ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯕ ꯊꯧꯗꯥꯡꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯛꯂꯝꯗ ꯆꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ Writer Union Manipur nasu 𝗪𝗪𝗚 𝗨𝗪𝗪𝗪 Youth Development Association ground 𝗬𝗢𝗨𝗧𝗧 𝗨𝗧 pangthoki thoram aduda Dr. 𝗪𝗪𝗓𝗪𝗓 Associate Professor DM University na President Writer Union 𝗪𝗓𝗡𝗪𝗡 Social Worker SM Sheikh Writer Union Nazir Raza Writer Union 𝗨𝗪𝗥𝗧𝗧 Advisor UMPC Manipur Khairun 𝗬𝗢𝗨𝗪𝗪𝗪𝗪 𝗪𝗢𝗪𝗪 President Member oina saruk yaki thoram aduga mari lenna nupilan activist ima saravivigi mongfamda Memorial Stone amasung maikhum hangdoki thoram aduga mari lenna Dr. 𝗪𝗪𝗓𝗪𝗪𝗓 Associate Professor DM University na fongdokibada history habasi yamna maruoi amadi hꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯪꯕ ꯋꯥꯠꯄ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯗꯕꯗꯒꯤ ꯍꯤꯁꯇ꯭ꯔꯤꯕꯨ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯉꯥꯏꯍꯥꯛ ꯍꯥꯏꯅꯤꯡ ꯉꯥꯡꯅꯤꯡꯕ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯄꯪꯏꯗ ꯏꯕꯁꯨ ꯌꯥꯝꯅ ꯇꯧꯔꯣꯏꯗꯕꯅꯤ ꯃꯁꯤꯕꯨ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯅꯍꯥꯁꯤꯡꯅ ꯃꯁꯤꯒꯤ ꯃꯍꯨꯠ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯤꯁꯇ꯭ꯔꯤ ꯅꯩꯅꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯕ ꯊꯧꯗꯥꯡꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯂꯤꯛꯂꯝꯗ ꯆꯠꯇꯨꯅ ꯑꯊꯧꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯇꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ